ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯟꯀ꯭ꯔꯦꯗꯤꯕꯜ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥꯏꯂꯦꯟꯠ ꯖꯣꯟ ꯃꯨꯚꯤ ꯑꯁꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ 2025ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯦꯇꯔ ꯗꯤꯛ ꯃꯨꯚꯤ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯕꯗ ꯑꯦꯕꯤꯒꯦꯜꯒꯤ ꯁꯛꯇꯝꯗ ꯂꯨꯀꯥ ꯄꯞ ꯀꯦꯁꯤꯌꯁꯀꯤ ꯁꯛꯇꯝꯗ ꯃꯠ ꯗꯤꯕꯔ ꯃꯦꯒꯟꯒꯤ ꯁꯛꯇꯝꯗ ꯅꯤꯀꯣꯂꯦꯠ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯅꯣꯔꯇꯣꯟꯒꯤ ꯁꯛꯇꯝꯗ ꯑꯦꯂꯦꯛꯁꯤ ꯂꯥꯊꯝ ꯃꯨꯚꯤ ꯑꯁꯤꯒꯤ ꯔꯦꯇꯤꯡꯁꯤꯡꯗꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 6.1 ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗ 10ꯒꯤ ꯃꯅꯨꯡꯗ 6.1 ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 89% ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯂꯤꯕ ꯑꯁꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯇꯤꯚꯤ ꯅ꯭ꯌꯨꯁꯁꯤꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯚꯥꯏꯔꯁ ꯑꯃꯕꯨ ꯁꯟꯗꯣꯔꯛꯂꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁꯁꯤꯡꯗ ꯍꯦꯗꯂꯥꯏꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯟꯗꯣꯔꯛꯂꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯃꯁꯥꯗ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯎꯄꯥꯏ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨꯁꯨ ꯊꯤꯅꯗꯨꯅ ꯂꯩꯔꯝꯃꯤ ꯚꯥꯏꯔꯁ ꯑꯁꯤꯅ ꯆꯪꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯚꯥꯏꯔꯁ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯤꯛꯄ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯖꯣꯝꯕꯤ ꯁꯣꯏꯗꯅ ꯑꯣꯟꯒꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯚꯥꯏꯔꯁ ꯑꯁꯤ ꯀꯌꯥꯃꯨꯛ ꯁꯥꯊꯤꯕꯒꯦ ꯚꯥꯏꯔꯁ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯐꯦꯃꯤꯂꯤ ꯑꯃꯕꯨ ꯎꯠꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯃꯃꯥꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯁꯤꯇꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯤꯇꯤ ꯑꯃꯗ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯕꯦꯛꯄꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯨꯛ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯄꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ ꯕꯕꯥ ꯅꯪ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯐꯣꯟ ꯑꯁꯤꯗ ꯃꯄꯥ ꯑꯁꯤꯅꯁꯨ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯀꯤꯗꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯈꯣꯏ ꯍꯦꯟꯅ ꯀꯔꯤꯁꯨ ꯈꯟꯖꯟꯕ ꯇꯧꯒꯅꯨ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕ ꯉꯝꯂꯝꯃꯤ ꯑꯁꯤꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯕꯦꯛꯄꯦꯛꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯖꯣꯝꯕꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯆꯤꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯨꯛꯄꯨꯁꯨ ꯖꯣꯝꯕꯤ ꯑꯗꯨꯅ ꯆꯤꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯦꯕꯤꯒꯦꯟꯗꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯣꯝꯕꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯕꯤꯒꯦꯜ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯖꯣꯝꯕꯤ ꯑꯁꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯕꯤꯒꯦꯟ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯊꯨꯀꯠꯄ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯅꯤꯕꯨ ꯖꯣꯝꯕꯤꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯦꯕꯤꯒꯦꯜꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯥ ꯑꯁꯤ ꯍꯤꯡꯒꯠꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯦꯕꯤꯒꯦꯟꯒꯤ ꯃꯃꯥ ꯑꯁꯤ ꯖꯣꯝꯕꯤ ꯑꯣꯜꯂꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯦꯕꯤꯒꯦꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯕꯤꯒꯦꯜꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯑꯦꯕꯤꯒꯦꯜꯗ ꯑꯦꯇꯦꯛ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯅꯣꯡꯃꯩ ꯑꯃꯅ ꯀꯥꯞꯄꯛꯇꯨꯅ ꯑꯦꯕꯤꯒꯦꯟꯒꯤ ꯃꯃꯥ ꯑꯁꯤ ꯍꯥꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯀꯦꯁꯤꯌꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯤꯂꯤꯇꯔꯤꯗ ꯊꯕꯛ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯀꯦꯁꯤꯌꯁꯅ ꯑꯦꯕꯤꯒꯦꯜ ꯑꯗꯨꯕꯨ ꯄꯝꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯦꯕꯤꯒꯦꯜꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯤꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯨꯛ ꯑꯁꯤꯁꯨ ꯖꯣꯝꯕꯤ ꯑꯣꯜꯂꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯀꯦꯁꯤꯌꯁꯅ ꯑꯦꯕꯤꯒꯦꯜꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯟꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯑꯗꯨꯕꯨꯁꯨ ꯃꯦꯟꯁꯤꯜꯂꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯨꯛ ꯑꯁꯤꯕꯨꯁꯨ ꯀꯦꯁꯤꯌꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯁꯤꯌꯁ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯉꯥꯡ ꯄꯨꯝꯕ ꯌꯣꯝꯕꯤꯅ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯖꯣꯝꯕꯤ ꯑꯣꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯅꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤ ꯄꯨꯝꯕ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯌꯨꯝ ꯕꯤꯜꯗꯤꯡ ꯄꯨꯝꯕ ꯑꯀꯥꯏ ꯑꯇꯣꯏ ꯂꯣꯏꯅ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯎꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯈꯔ ꯑꯁꯤꯁꯨ ꯖꯣꯝꯕꯤꯗꯒꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯅꯔꯤꯕꯅꯤ ꯃꯈꯣꯏꯅꯁꯨ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛ ꯎꯕꯒ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯤꯕꯅꯤ
Hꯧzik jungle amada Abigail amadi Cassius makhoi anibu uba fangi. Hꯧjikti Abigail su leisabi masa ama faraklami. Matam masida Cassius na Abigail gi mafamda training fazana pirabani. Matau karamna zombie dagi masana masabu ngakthokani haiba adusu Abigail gi mafamda chapchana takpiribani. Abigail asisu yamna haisingbi nupi masa ama oirami. Mafam asida hojik makhoigi mamangda saji amabu leirami. Saji asi matau karamna target taugani matau karamna hatkani haiba adusu Abigail gi mafamda Cassius na takpiduna leirambi. Aduga Abigail na mafam asida saji asibu nongmaina kaptuna hatlambi. Asigumlaba Abigail gi haisinglaba matau asi ubada Cassius su aduki matik yamna haraurambi. Hojikti makhoi ani dinner gi damak makhoina halagliba saji adubu charambi. Hojik numidangi matam oiraklabani. Maram asina makhoi ani numidangsi amadi mafam asida lekpa tarambi. Hojik makhoi ani na map amabu puthoktuna yengduna leirambi. Cassius na hairei karigumba aikoina chatpa matamda turengi lambi aduda chatpa taragadi sungsoi soidabi mi taba mafam ama soidana thengnagani. Mana asumna hairibagi maramdi mafam asida leiramba miyoi pumba zombie na loina attack tawkhrabani. Aduna hojik chahi 10 muk asi makhoi ani atopa miyoi kana amataga thengnaraktribani. Aduna mafam kadaida miyoiba singbu leiri haiba makhoina su khangba ngamde. Hojikti makhoi ani numidang asi tumnabagi damak sem sarami. Cassius na tumdringaigi mamang mafam asida trap amabu semduna thamammi. Mana thamlamliba asi wire ama makhoina leigadoriba asigi akoibada tingduna thamlibani. Aduga wire asida makhon thokpa pot amabusu yansinduna thanamlibani. Karigumba zombie na lakpa matamda wire asida panbada makhon thoklakadoribani. Cassius na ngaihak tumtharuraba matungda mafam asida makhol amabu taraklambi. Cassius su hojik mafam asida makhutta nongmai ama paiduna torchlight ama thanduna thoklaklambi. Akoiba aduda zombie sing lakpra haiduna su check tawduna leirambi. Mafam asida yamna thuna zombie ama Cassius ta attack tawnabagi damak chongsilaklambi. Cassius su araiba misak amadi nate aduna yamna khonglei thuna mafam asida zombie adubu nongmaina kaptuna hatkirambi. Nongmai kapkhibagi makhol asi taba matamda Abigail su makhutta light ama paiduna thoklaklambi. Aduga makhoi ani asiba taaduna leiriba zombie adubu yengammi. Cassius na Abigail gi mafamda hairei hojikti aikhoi ani mafam asida kuina sangna leithaba khudongchararoi. Maram aduna aikhoi ani mafam asidagi yamna thuna chatkrasi. Maramdi nongmai kapkhibagi makhol asi taba matamda zombie kaya amasu makhoida attack tawnabagi damak mafam asida chelakadoribani. Asidagi hojik Abigail amadi Cassius makhoi ani sagol amamam thauduna thoklaklambi. Makhoi ani na asum lakpa matamda nongsu ngalaklambi. Aduga makhoi ani gi mamangda gari ama leiriba asisu makhoina urambi. Masi uba matamda makhoi animak mafam chaba amada leiraga sniper gi target adu thanduna yengammi. Gari manung asida leiba miyoi amada atopa miyoi amana nongmaina kaptuna su attack tawrambi. Asumna leiringai atopa miyoi adugi matungda zombie amabu laktuna miyoi adugi masada attack tawraklambi. Abigail na zombie adubu hatnabagi damak magi nongmai adu lokchingammi. Adubu Cassius nadi mana tawgadoriba thabak adu tawganu haiduna thingammi. Abigail Cassius na hairiba wa adu kari amata tadabi magi nongmai adu kapthorakpa matamda magi target adu soibadagi zombie aduda pandabi miyoiba aduda palambi. Masi ubada Cassius Abigail gi mafamda yamna saurei. Aina asumna tawdanabagi damak haiba natra kari maramgi damak nangna nongmai kaplibano haiduna Cassius na sauraduna zombie adubusu nongmaina kaptuna hatkirambi. Asidagidi hojik makhoi ani gari aduda leiriba mafam aduda laambi. Aduga makhoi anina gari aduda yauriba sijanaba yaba posaisingbu loina lawthoambi. Asumna leiringai mafam asida miyoi kaya ama gari thaujalaklambi. Aduga makhoi anibu miyoi sing aduna koisanduna nongmaina namduna leikhirambi. Aduga hairei kari maramgi damak nakhoi anina aikhoigi miyoi singbu hatlibanu nakhoi anibusu hojik aikoina hatlagani hairambi. Wa asida Cassius na asumna hairei nakhoigi miyoi asi aikoina hatke haiduna hatpa nate zombie gi makhutta mabu sidanabagi damak aikoina kanbige haiduna nongmai kaplubani. Adubu soibadagi nakhoigi mi asida panduna sikhibani. Karigumba aikoina nakhoigi mi asi hatlamdaba tarabadi zombie asina siktuna masu zombie ongadoribani hairambi. Asumna ngangnaduna leiringai gari manung adudagi Megal Kobi mironbi nupi amabu thoklaklambi. Aduga hairei hojik matam asida asaubana karisu solution porakpa ngamoi. Hojikti aikhoi masen nungsi chanana hingminnagadobani. Hojik aikhoi miyoiba asi
मालेम असिदा यामसिलक्ट्रबनी अदुना अखोय मसेन खनदुना इहिंगना हिंगतानबगी करिसु कानाबा लेते हाइरक्लंबी असुमना मखोयना वारी सानदुना लेरिंगै मफम असिदा मसिंग यामलबा जोंबी कया मरोम अमबुसु मखोयगी मफमदा एटेक तौनबगीदमक थोमजिलक्लंबी मफम असिदा जोंबी अमा सिख्रे हाइबा असि जोंबी सिंग असिना खंगबदगी मियोय सिंग असिबु हाटनबगीदमक लाक्लिबनी हौजिक मफम असिदा मियोय सिंग असिदसु जोंबी सिंग असिबु हाटनबगीदमक नोंमै कया अमा कापम्बी अदुबु जोंबी सिंग असि अदुकी मतिक यामना मसिंग यामबी मखोयना जोंबी कया मरोम अमा हाटलबसु जोंबी सिंग असिदी करी अमता मयेंग ताबा हाइबदु ओइरमदे जोंबी सिंग असिनसु चोंसनदुना मियोयबा कया मरोम अमबुसु हातोक्लक्लिबनी मतम असिदा केसेसना खंगमी अदुदी हौजिक मखोय जोंबी सिंग असिगा लांथेंगनदुना लेरबदी मखोय सिंग असि सोइदना सिरगनी हाइदुना असिना मरम ओइदुना हौजिक गाड़ी अमदा केसियस एबिगेन मेगाल अमदी मेगालगी नुपा डेविड का मखोय अहुम गाड़ी अमा थौदुना चेंथोरक्लंबी मखोय मरी नतबा लेमहौरिबा मियोयसिंग अदुदी जोंबी सिंग अदुना एटेक तौदुना लोइना हाटखिरमी गाड़ी अदु असुम थौदुना लाक्पा मतमदा केसियसना मेगलगी मफमदा हंगकअमी नखोय सिंग असि कना कनानो अदुगा मफम असिदा नखोय मतौ करमना हिंगदुना लेरमलीबनो मेगन हाइरई अखोय जोंबी सिंग अदुना एटेक तौरक्पा अदुदगी हिंगौबा मियोयसिंगनी अखोयना रेडियोगी खुथांगदगी ताखी अदुदी जोंबीना एटेक तौरक्पा मतम अदुदा जोंबी सिंगना यौबा ngamdaba कॉलोनी अमा लई मफम अदुदा मियोय कया अमाबुसु खुंदादुना लेरी हाइबा असि अखोयना तारंबी मफम अदुददी फैसिलिटी कया मरोम अमाबुसु लई मरम असिदगी अखोयगी कांगबुना मफम अदुबु फंगनबगीदमक अदुमक थीदुना लाक्लिबनी अदुबु मफम अदु यौद्रिंगै अखोयगी मियोयसिंग अदुदी लोइना सिहौरे अदुगा अइना हौजिक पामलिबा असि हाइरिबा मफम कॉलोनी अदु यौरबा मतुंगदा अइगी पुकनुंगदा याउरिबा अंगांग असि पोक्तुना मफम अदुदा यामना सेफ ओइना अइगी अंगांग असि लैहनबदु पामी हाइरंबी मेगलगी वा अदु तारबा मतुंगदा केसेसना हाइरई नंगना हाइरिबा कॉलोनी अदु मफम अमतदा लेते अखोयना मफम असिदा चाही 10 सुबना अकोइबा असिदा कोइसेट चत्तुना हिंगलक्लबनी मफम अमतदा नंगना हाइरिबा अदु अखोयना थेंगनरक्ट्री हाइरमी असुमना वारी सानदुना लेरिंगै खंगहौदना मखोयगी गाड़ी अदु जारक्लमदे केसेसना गाड़ी अदुबु सेमनबगीदमक जेंगम्मी अदुबु गाड़ी अदुदी अदुमक सेमबा यादबदगी मखोय मखोंगना चत्पा हौरई ngaiak chatlaba matungda mafam amada society amabu thengnarambi mafam asida achouba building kaya amasu leirambi mafam asida leiriba building sing asidi loinamak mapung phana mangtaklaba ngaktani mafam asida hojik miyoiba singsu amata leiba nate hojik makhoi mari asi building amada changaktuna phammaga leirambi aduga makhoigi mafamda yaurakliba chanaba sing adubu khara jenaduna chaminarambi hojikti cases na makhoi singi mafamda map amabu puthoktuna hairambi अखोयना अहानबदा तौगदौबा थबक असि तुरेनबु थीगदौबनी अखोयना करिगुंबा तुरेनगी लंबीदा चटपा तारगदी मियोइबा खरदी सोइदना थेंगनबा ngamgani हाइरंबी मेगलनसु अमुक हाइरई अखोयना ताबदा मी ताबा कॉलोनी अमा लई हाइना ताई अखोयना मफम अदु यौनबा चटपा तारगदी मफम अदुदा अखोय सिंगसी यामना सेफ ओइना लेगनी हाइरंबी केसेसना हाइरई मफम असिदा नंगना हाइरिबा अदु करी अमता लेते अदुगुंबा कॉलोनीदी मफम असिदा मालेम असिदा लेते मफम खुदिंगमक हौजिक जोंबीना लोइना एटेक तौदुना मांग ताकलबा मफम ngaktani aduga karigumba adugumlaba colony ama leiramba taragasu nakhoi khaktamak mafam aduda chatlu aidi mafam aduda chatpa yauroi hairambi Abigail nasu cases na nganglakliba aduda asumna hairaklambi aikhoisu colony aduda chatsi karigumba makhoina hairiba asi chumlambasu yai hairiba colony aduna leiramba taragadi mafam aduda leiba matamda yamna sep oigadoribani hairambi cases na yamna sauna Abigail da hairi hojik nangna karigidamak makhoina hairiba wa asida thajaribano nangna makhoigi miyoi ama nongmaina kapubadagi hojikti aikhoigi ifamda makhoi ani chayetna duna leiribani makhoi aniga adumak punsi chupa chatminaba taragadi aikoi anisu zombie singi makhutta soidana sigadoribani karigumba nangna aina haiba wafam adu yaramlabadi asigumna thoglam loidobani haiduna yamna sauna hairaklambi adubu Cassius magi asauba sing adu fatharaba matungda Abigail na hairiba wafam aduda yaraklambi Cassius na yarakpa asida Abigail su yamna haraurambi hojikti Abigail amadi Cassius makhoi ani mapa macha amagumna matam sanglaba asi loinaduna laklabani mathangi ayukta Abigail na building adudagi makhada kumakpa matamda zombie ama mangonda attack taunabagi damak tanaraklambi Abigail su masabu kannabagi damak stair aduda amuk hanna yamna kanna chenkhalaklambi aduga thongnau amadagi yamna heina singna zombie adubu makhada thadaduna hatokhirambi hojikti
ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯖꯣꯝꯕꯤ ꯑꯃꯕꯨ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯖꯣꯝꯕꯤ ꯃꯌꯥꯝ ꯑꯃꯕꯨꯁꯨ ꯃꯈꯣꯏ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯦꯁꯤꯌꯁꯀꯤ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛꯇꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯕꯣꯝ ꯐꯤꯠ ꯇꯧꯁꯤꯟꯗꯨꯅ ꯊꯅꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯆꯦꯜꯂꯛꯂꯝꯃꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯣꯝꯁꯤꯡ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯖꯣꯝꯕꯤ ꯈꯔꯕꯨ ꯁꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯣꯁꯥꯏꯇꯤ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄꯅ ꯅꯨꯃꯤꯠ 6ꯅꯤ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯀꯣꯂꯣꯅꯤ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯈꯣꯏꯒꯤ ꯖꯔꯅꯤ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯖꯣꯝꯕꯤ ꯀꯌꯥꯃꯔꯣꯝ ꯑꯃꯅꯁꯨ ꯃꯈꯣꯏꯕꯨ ꯐꯣꯂꯣ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯈꯔ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯦꯒꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯦꯌꯔꯄꯣꯔꯠ ꯑꯃꯕꯨ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅꯁꯨ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯄ꯭ꯂꯦꯟ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯁꯣꯏꯗꯅ ꯀꯣꯂꯣꯅꯤ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯀꯦꯁꯤꯌꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯕ ꯇꯥꯔꯒꯗꯤ ꯄ꯭ꯂꯦꯟ ꯊꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯗꯨꯅ ꯔꯤꯛꯁ ꯂꯧꯒꯗꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯍꯥꯟꯅꯗꯒꯤ ꯂꯥꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯈꯣꯡꯅ ꯑꯗꯨꯃꯛ ꯆꯠꯁꯤ ꯀꯦꯁꯤꯌꯁꯀꯤ ꯃꯐꯝꯗ ꯑꯦꯕꯤꯒꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯗꯨꯃꯛ ꯈꯨꯗꯣꯡꯊꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯖꯣꯝꯕꯤꯁꯤꯡꯕꯨ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯕ ꯀꯔꯤꯁꯨ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤꯡ ꯑꯗꯨ ꯈꯣꯡꯅ ꯆꯠꯄꯒꯤ ꯌꯥꯝꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯆꯪꯗꯨꯅ ꯄ꯭ꯂꯦꯟ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯂꯕꯗꯤ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯇꯦꯟꯁꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯣꯂꯣꯅꯤ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯁꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯆꯪꯕ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯀꯦꯁꯤꯌꯁꯁꯨ ꯃꯊꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯃꯁꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯕ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯖꯔꯅꯤ ꯑꯁꯤꯒꯤꯗꯃꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯥꯅꯁꯨ ꯈꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤꯅ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯄ꯭ꯂꯦꯟꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯀꯦꯁꯤꯌꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯒꯦꯔꯦꯖ ꯑꯃꯕꯨ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ ꯒꯦꯔꯦꯖ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯃꯆꯥ ꯑꯃꯕꯨ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯁꯤ ꯁꯦꯝꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯗꯦꯕꯤꯠꯅ ꯔꯤꯄꯤꯌꯔ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯗꯦꯕꯤꯠ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯦꯀꯥꯅꯤꯛ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯀꯦꯁꯤꯌꯁ ꯑꯃꯗꯤ ꯑꯦꯕꯤꯒꯦꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯖꯣꯝꯕꯤꯁꯤꯡꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯁꯤꯌꯁꯅ ꯕꯥꯏꯅꯣꯀꯨꯂꯔ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯖꯣꯝꯕꯤ ꯀꯌꯥ ꯑꯃꯕꯨ ꯂꯥꯛꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯗꯦꯕꯤꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯄ꯭ꯂꯦꯟ ꯁꯦꯝꯂꯤꯕ ꯑꯗꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯗꯦꯕꯤꯠꯁꯨ ꯄ꯭ꯂꯦꯟ ꯑꯁꯤ ꯊꯨꯅ ꯁꯦꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯦꯟ ꯑꯁꯤꯁꯨ ꯌꯥꯔꯛꯑꯦ ꯄ꯭ꯂꯦꯟ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯇꯣꯡꯈꯠꯇꯨꯅ ꯔꯟꯋꯦ ꯑꯗꯨꯗ ꯆꯦꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯌꯧꯔꯛꯂꯕꯅꯤ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤ ꯉꯥꯏꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯔꯝꯃꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯉꯥꯏꯍꯥꯛ ꯄꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯔꯛꯇꯨꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯃꯈꯥꯗ ꯄꯥꯏꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯎ ꯃꯌꯥꯝ ꯑꯃ ꯍꯧꯕ ꯃꯔꯛꯇ ꯄꯥꯏꯁꯟꯗꯨꯅ ꯀꯥꯏꯔꯝꯃꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯀꯔꯤ ꯑꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯧꯔꯝꯗꯦ ꯄ꯭ꯂꯦꯟ ꯑꯁꯤꯅ ꯀ꯭ꯔꯥꯁ ꯇꯧꯖꯔꯕꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯄ꯭ꯂꯦꯟ ꯑꯁꯤꯅ ꯃꯇꯦꯡ ꯀꯌꯥꯃꯔꯣꯝ ꯑꯃ ꯄꯥꯡꯕꯤꯔꯤꯕꯅꯤ ꯀꯣꯂꯣꯅꯤ ꯑꯗꯨ ꯐꯥꯎꯕ ꯆꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯒꯗꯧꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ 2ꯒꯤ ꯆꯥꯡ ꯈꯛꯇꯗ ꯅꯛꯁꯜꯂꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯂꯣꯅꯤ ꯑꯃꯕꯨ ꯌꯧꯔꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯡ ꯇꯥꯛꯂꯕ ꯌꯨꯝ ꯀꯩ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯝꯃꯤ
Megalna Cassius'ki mafamda changsinlaktuna asumna hairaklambi. Hojik nangna aikhoigi mateng pangbibadagi hojikti mafam asi fauba soida ngamdana khudongthiba kayadagi ngakthokpiduna adumak leiribani. Karigumba aina laibak thiduna sikhiba tarabasu nangna aigi isa asibudi yamna cheksinna senabirau aduga Abigail gumna matik mathawna leiba angang ama ohelau nangna aigi damak asumna tawbige haiduna wasakpa ngamgadra hairambi. Cassius'su Megalgi mafamda hairambi. Karigi nangna adumaina hairibano nang karisu tawroi adubu aina nangi nasa asidi poklaklaba matungda Megalgumna matik mathawna leiba angang ama soidana ohelakani haiduna wasa ami. Makhoi anina wari sanaduna leiringai nakal amaromda Davidti kana amata uhandabi lotna nakal amada thoklak ami. Aduga magi makhong adu yamna nai haiduna yenguba matamda zombie na chikkibagi makhong adu infection tawduna leirambi. Maram asina karigumba mana zombie olakpa taragadi Megal amadi Megalgi puknungda yauriba magi masa asida khudongthiba soidana nangadoribani. Maram asina miyoibasing amadi magi nupi angangda akaiba pidanabagi damak masa mathanda sijarage haiduna makokta nongmaina namduna leirambi. Adubu hojik fauba khudakta ma zombie olaklamde. Magi immune system asi yamna kalambi. Maram asidagi nongmai adu kaptabida makhoina leiriba maikai adomda laktuna makhoiga punna leiminarami. Mathangi numita makhoigi khongchat adu makha na chatpa horaklambi. Matam asida Cassius'na Davidki mawong matau asida infected oire haiba asi khangi. Aduna nakal amaromda mabu puthoaba matungda Cassius'na asomna hairi David nang asengbasing adu hairao nang hojik infected oiraba natra adu oirabadi nangbu aina hatlo haibra natraga nasana thanda sijage haibra. Davidna khumai nangna hairiba adu chumbi aisu khangi ai infected oire haiba adubu aigi immune system asi yamna kalli. Maram asina ai hojik fauba zombie olaktribasini. Karigumba aina zombie olaklamdaigi matamda ai ithanda sijage hairambi. Cassius'na hairi hoi fare adumna hairabanina adumna tawro adubu nangna khangadabadi karigumba nangna zombie olakpa taragadi aikhoi mayamgi marakta hana sigadoriba asi nangi nupi Megalbuni. Karigumba Megalna siba taragadi taibang fauraktriba nangi angang asisu punna sigadoribani hairambi. Davidsu Cassius'na hairiba wafamsing asi loina gyan tarami. Mamanglomda asum khara laklaba matungda yum ama mai thanduna leiriba adu urambi. Yum asida makhoina changsilakpa matamda yum adudagi khara ahal oiraba nupa ama makhutta nongmai paiduna thoklai. Aduga hairi nakhoi kana kanano nakhutta pairiba nongmaising adu loina thado natrabadi aina nakhoibu nongmaina kaptuna hatkani hairaklambi. Cassius hoisu nupa aduna hairakliba adudagi makhutta pairamliba nongmaising adu loina thadaduna makhut thangkatuna changlaklambi. Aduga hairambi aikhoising asi zombie nate miyoibasingni zombie singi attack tagi hingauraba miyoisingni hairambi. Asidagi nupa aduna makhoibu yum manung aduda kausilaklambi. Aduga hairi aina nakhoida tawkhibasing adugi damak aingonda sauganu mafam asida huranbasing natraga zombie changlakpa manbadagi aina isabu sep oina leinabagi damak tawkhibani hairambi. Aduga makhata na hairi aigi ming Norton kawi ai asi scientist amani. Matam kayagi mamangdagi ai ithanda mafam asida adumak leiraklibani. Aduga aina hojik research kaya amabusu mafam asida tawri. Hojik aikhoigi malem asida sandorakliba virus asi miyoibasingi damaktadi yamna khudongthiningai oiribani. Aduga virus asina nariba miyoi khudingmakti loina zombie olaklibani. Adubu yamna faribadi masigi virus asi lakpadagidi miyoibasingi thongna lingjel asi loina upgrade tawrakle. Aduga aina hojik mafam asida khulai amabu puthoe. Masigi khulai asina zombie singbu mapangan sonthahanbasu ngamle. Maram asina aina hapta amagi manungda zombie sing asibu loina loisanbasu ngamlagani hairambi. Aduga makhoi singi mafamda juice thaknabagi damak piraklambi. Adubu Davidti juice adu thakningde haiduna thaklamde. Nortona hairiba wafamsing asida makhoigi wakhanda chamamnaba amadi faurambi. Mahak asi achamba miyoi amadi natte. Mana hairiba wasing asigi marumda karigumba kharadi lottuna lei haibasi khangami. Hojik makhoina Nortongi mafamda chingnaba hauraklambi. Virus asigi haurakfamsi Nortona oigani haidunasu makhoigi wakhanda khalambi. Aduga virus sing asibu mana miyoibasing asi loina tumna hatnabagi damak nungsittasu sandoknaba hotnari haibasi khangami. Hojikti Cassius hoigi masa asi tapna lektharakpa hauraklambi. Maramdi makhoina thakkiba juice aduda Nortona drugsing bu hapkrabani. Davidti juice adu thaudabana masa adu kari amata tawramde. Adubu magi masada zombie na chikkibagi infection thokpa adu hengalaklambi.
ꯗꯦꯕꯤꯗꯅ ꯅꯣꯔꯇꯣꯟꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯔꯇꯣꯟꯅ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯋꯦꯕ ꯑꯃꯕꯨ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯗꯦꯕꯤꯗꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯗꯦꯕꯤꯗꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯔꯇꯣꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯁꯦꯝꯂꯛꯂꯤꯕꯅꯤ, ꯗꯤꯚꯥꯏꯁ ꯑꯁꯤ ꯄꯥꯏꯗꯨꯅ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯌꯥꯏ, ꯗꯤꯚꯥꯏꯁ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯖꯣꯝꯕꯤꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯔꯇꯣꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯀꯦꯁꯤꯌꯁ ꯍꯣꯏꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯣꯔꯇꯣꯟꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯩꯒꯤ ꯅꯨꯄꯤꯒ ꯎꯅꯕ ꯄꯥꯝꯕ꯭ꯔꯥ? ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯅꯈꯣꯏꯒ ꯎꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯔꯪ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯅꯣꯔꯇꯣꯟꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯖꯣꯝꯕꯤ ꯑꯁꯤꯒꯤꯗꯃꯛ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯅꯣꯔꯇꯣꯟꯒꯤ ꯅꯨꯄꯤ ꯖꯣꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯇꯝꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯦꯁꯤꯌꯁꯅ ꯖꯣꯝꯕꯤ ꯑꯣꯜꯂꯕ ꯅꯣꯔꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯜꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨꯁꯨ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯂꯣꯏꯅ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯆꯦꯟꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯅꯣꯔꯇꯣꯟꯒꯤ ꯒꯥꯔꯤ ꯁꯣ ꯑꯗꯨꯕꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯔꯇꯣꯟꯅꯁꯨ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯅꯈꯣꯏꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯈꯣꯏꯕꯨꯁꯨ ꯂꯦꯝꯅ ꯀꯔꯤ ꯑꯃꯠꯇ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯔꯇꯣꯟꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯈꯣꯏ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯪꯒꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯀꯣꯂꯣꯅꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯎ ꯑꯃ ꯇꯥꯔꯒ ꯐꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯃꯨꯛ ꯃꯈꯣꯡꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯛꯅ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯁꯨ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯃꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯍꯨꯝ ꯀꯣꯂꯣꯅꯤ ꯑꯗꯨ ꯌꯧꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯣ, ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯒ ꯑꯩ ꯂꯣꯏꯅ ꯊꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯒꯦ꯫ ꯑꯩꯅ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯒ ꯊꯦꯡꯅꯔꯤꯉꯩ ꯅꯈꯣꯏꯗꯤ ꯀꯣꯂꯣꯅꯤ ꯑꯗꯨ ꯌꯧꯍꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯑꯃꯨꯛ ꯃꯦꯒꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯒꯜ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯏꯟꯐꯦꯛꯁꯟ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨ ꯐꯥꯎꯕ ꯌꯧꯅꯕ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯅꯗꯤ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯦꯒꯜꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤꯗ ꯖꯣꯝꯕꯤꯁꯤꯡꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯣꯂꯣꯅꯤ ꯑꯗꯨ ꯌꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯗꯦꯕꯤꯗꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯃꯔꯨꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤक ꯐꯨꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯝꯕꯤ ꯑꯃꯅ ꯗꯦꯕꯤꯗꯀꯤ ꯃꯉꯛ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯝꯃꯤ꯫ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯗꯦꯕꯤꯗꯄꯨ ꯍꯥꯠꯈ꯭ꯔꯕꯁꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨꯅ ꯍꯧꯖꯤक ꯀꯦꯁꯤꯌꯁ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯖꯣꯝꯕꯤꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯜꯂꯛꯄ ꯉꯝꯂꯝꯃꯤ꯫ ꯀꯦꯁꯤꯌꯁꯅ ꯃꯦꯒꯜ ꯑꯗꯨꯕꯨ ꯄꯥꯝꯈꯠꯇꯨꯅ ꯀꯣꯂꯣꯅꯤ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯦꯕꯤꯒꯦꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯦꯕꯤꯒꯦꯜꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯦꯁꯤꯌꯁ, ꯑꯦꯕꯤꯒꯦꯜ ꯑꯃꯗꯤ ꯃꯦꯒꯜ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯣꯂꯣꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯂꯣꯅꯤ ꯑꯁꯤ ꯍꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯁꯝꯖꯤꯟꯅꯔꯒ ꯇꯨꯔꯦꯟꯒꯤ ꯃꯊꯛꯇ ꯁꯥꯗꯨꯅ ꯂꯩꯕ ꯀꯣꯂꯣꯅꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯒꯜꯒꯤ ꯗꯤꯂꯤꯚꯔ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯁꯨ ꯆꯪꯉꯛꯇꯨꯅ ꯃꯦꯒꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯣꯔꯇꯣꯟꯅ ꯀꯦꯁꯤꯌꯁ ꯍꯣꯏꯒꯤ ꯃꯇꯨꯡꯗ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯇꯝꯗ ꯖꯪꯒꯜ ꯑꯗꯨꯗ ꯖꯣꯝꯕꯤꯁꯤꯡꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯔꯇꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯊꯣꯛꯇꯕꯅꯤ,
aduga Nortona mafam aduda siduna leiriba zombising adubu magi device adu sijanaduna loina hingalammi aduga mana hairami haujikti miyoibasing nakoina mafam asida kayam kuina lottuna leiba ngamgani aduga zombisingi mamangda nakoi kayam kuina leptuna leiba ngambage haibadu haujikti yengba tare hairami haujikti Megan angang unarami keseski mafamda nupi aduna hairami Megal asi haujik angang ama unare adubu angang asi masa mau yamna fai kari amata asoi angam yaude adubu mamagi phibam asidi yamna soe aduna hingani haiba thajadre aduna aroiba oina nang magi manakta changduna wari sana hauro hairami Kesesna Megalgi manakta laami Megalna Keseski mafamda asumna hairi haujiksu nang aigi ifamda nangna wasakibasing adu ningsinglibra haujiksu nangna aigi ifamda wasau nangna aigi isa asibu nangi nasamakni sakna chaugnabagi jolakani haiduna wahai asi taba matamda Kesesu emotional yamna oiraklambi maramdi magi nupi amadi magi nupigi puknungda yauriba magi masa adu zombising aduna hatpikrabani Kesesna hairi aina ngasi wasakliba asini aina nangi nasa asibu isa sakna aina sidriba fawbadi section ngak senduna thamgani nakal amaromda haujik Nortona zombie kaya amabu puduna koloni adugi manungda changlaklambi masi uba matamda mafam asida leiriba mipung khudimak loina akiba mipaiba fawnarami haujikti zombie khudimak Nortongi control makhada loina leikrabani zombie sing aduna koloni aduda leiriba miyoi sing adubu tana duna hatpa horaklambi aduga koloni asida leiriba miyoi sing asina hanadagi hauna mafam asida underground tunnel amabu huttuna thamlibani makoina su khangami matam ama hektada makoina leiriba mafam asida su zombie singna attack tawrakani haiba asi tunnel asi turel asigi wang manakal amaromda phawdokadoribani Kesesu mafam asida leiriba zombie sing asibu hatnaba chenthoraglabi aduga zombie sing asibu hattuna chelakpa matamda zombie amana inthurakpadagi tusinduna leirambi zombie aduna amuk Kesesfu hatnabagi damak chongsilakpa matamda Kesesna yamna haina singna zombie adubu ngaihak muknaraba matungda zombie adu hatokhirambi Nortonsu hauji Keseski manakta changa ambi aduga hairi haujikti nakhoibu kana amatana kanba ngamaroi haujikti zombie sing asi aigi control makhada loina leikrabani aduna aina nakhoi mayam asibu haujik loina tumna hatkadoribani hairami asumna wari sanaduna leiringai Kesesna yamna haina singna Nortongi makhutta yauriba device adu thugai khirami Nortongi device adu hek thugai khibadagidi zombie sing adu Nortongi control makhada leikhidre maram asina zombie sing asinasu Norton tamna attack tawnabagi damak changa ami Kesesu tanja asi lauduna yamna kana chelaklambi Abigail su chelakpa matamda zombie amana mangonda jalakpadagi tusalambi Abigail na zombie aduda yenglakpa matamda zombie adugi makhutta siriba bracelet adu uba matamda Abigail gi wakhanda yamna nungairamde maramdi bracelet asi Abigail na mapagi mafamda sikhiba oirami mafam asida leiriba zombie asi Abigail gi mapa oiribani adubu zombie olaba Abigail gi mapanadi Abigail asi machanupini haiba kari amata khanglamde zombie olaba miyoi amatana imung manungi nungsiba nupi angang nungsiba kari amata faudribani Nortol adubusu zombie sing aduna omsanduna mafam aduda hatkhirami aduga amuk Abigail aduna haujik mathwai nuaitabi mapa aduna zombie onba adu yengduna leiringai mapana olaba zombie aduna Keseski mafamda attack tawnabagi damak chongsillambi matam asida Abigail na Kesespu kannabagi damak mapana olaba zombie adubu nongmaina kaptuna khudakta hatkhirami haujikti koloni asidagi tholaklaba miyoi sing aduna koloni manungda leihoriba zombie sing asibu hatnabagi damak koloni aduda hanadagi phit tawduna thamliba bomb sing adu loina remote control sijanaduna pukhai halambi haujikti mafam asida leiriba mipung khudimaksu loina haraurambi maramdi koloni manung aduda leiriba yamlaba zombie sing adu loina sikrabani haujikti Keseska loina na makhoi sing adu anauba punsi ama haunabagi damak turen aduda hi achoba ama thauduna laambi makoina adum lakpa matamda island amabu thengnarambi mafam asida leiriba island asi makoigi damaktadi khwaidagi khudongchaba mafam haibadu oiribani mafam asida hojik khunda leitaduna leiba matamda zombie singnasu kari amata attack torokpa ngamloidoribani hojikti Kesesu mana ningjarappa khudingmak mai pakladuna anauba malem ama semgatnabagi damak island asida sem sakhirami asumna ullaba matungda movie asi matang swaida lusin kirami ngasigi aigi movie explanation asida wahai wata soiba amadi
ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫